1001 Arabian Nights ki mga suba episode. Nga phaba nupa amagi wari. Nungairaba wari asi mayam punna taminasi. Sultana Scheherazade na magi nupa Sultan amadi manaw nupi Dinarzade da nga phaba nupa amagi angakpa wari ama liba horai. Mathai thai na mamangay da nga phaba hanuba nipa ama lerami. Mahag asuki matik lairaba nipa ama oirami. Matu macha phauba ningthina yengsinba ngamlamde. Nungtigi matawgumna mahag nga phaba laklami. Mahakna nga phanaba lang adu lokthok samudragi iyaida hulami. Lang adu isingdagi chingkhatle. Lang adu da mahawsaga manadana yamna lumlaba pochak amakak langda thurami. Mahakna khali ngasidi yamna chawba nga amathuba malida. Mahakna lang adubu torbanda chingkhatuna yengluba matamdadi nga gi mahutta gadha laba amagi asiba hakchang ama yaurami. Masi ubada mahaki sagatcharuba asapumnamak kaikhirami. Lang adubu yamna wana lumna ahal oiraba nipa aduna chingkhatcharaga manungda asiba sa ama yauramba aduda mathwaisu nungaitre. Adubu tapna phamtharaga sa adubu lokthokjarami. Lang adusu segaidanaba hotnajai. Asiba gadhalaba adugi hakchang adu thenglubaga machet thokna kaithraklami. Torban adugi mafam kharada sa adugi asiba hakchang singdu matat tatuna tarami. Ningthina lang adu semdok semjin tawraba matungda anirak suba oina amukasu isingi iyaida hulami. Handaksu lang adu isingdagi chingkhalakpa matamda yamna lumlum laurami. Mahakna khali handakti lang ase nga machana pikthana thura male. Lang adu laimaida singkhatuna yengluba matamdadi yamna chawba thumok amada amot akaina pikthana yauraga laklakpa oirami. Mathwai nungaitraba nga phaba ahal aduna samudragi mapal aduda phamlaga kappa hauраklami. Mahakna kapna isorbu pallaga asumna haiki. He isor, kari mataw kaubagay masibo. Ay gumba lairaba nga phaba hanuba amada asigumlaba kanadraba pot ngakta pibiriba asibo. Ay di lairaba na yumgi itu icha phauba mabuk thana pijaba ngamjadre. Wahaysing asi mapi chadum taaduna hayramlaga haugatlaga magi lang adu amuk ningthina sengdok chamthoklami. Ahumlak suba oina lang adu iyaida amuka hanna hulle. Lang adu isingdagi amuk chingkhatle. Handaksu nga macha ama phauba yaurakte. Nung macha tharoi maku ahamba amadi laikhom apet pangakta lang aduda yauraklami. Masi ubada mahak tasengna yamna hek nungai khidre. Handaksu mahakna lang adubu ningthina sengdokpa chamthokpa tawraga iyaida marirak suba oina hulami. Handakti soidana nga kharadi langda thurakpa yai haina khalami. Ahal oiraba mayang kanglaba hanuba aduna mapangan puthoktuna lang adu chingkhatlami. Handaksu lang aduda yamna lumlum lauraba posak amakhak yauraklami. Adubu lang adu kaithoktuna yenglubadadi handaksu nga macha ama phauba yauramde. Adum oinamak handakti karigumba potsak khara pikthana yauraba hangama palmasugi chaphu ama yauraklami. Chaphu adubu lokthoklaga yenglubada chaphu adu makhum chetna khumlami. Chaphu asi ubada karino haibadi khangdana mahak yamna harauba amadi phaurami. Mahakna haijai chaphu asi mapuda amuk handuna puraga yolage. Madudagi phanglakpa paisa khara aduna yumgi chanaba cheng bora kharadi laisilhaurage. Nga phaba hanuba aduna chaphu adu ningthina langdagi lokthoklaga maikai suna onduna yenglami. Chaphu adugi manungda kari yauribano khangningladuna chaphu adubu thangatlaga niklami. Adubu manungdagi makhol amata thoklaklamde.
ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯂꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯦ꯫ ꯆꯦꯠꯅ ꯃꯈꯨꯝ ꯈꯨꯝꯕ ꯆꯐꯨ ꯑꯗꯨ ꯎꯕꯗ ꯆꯐꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯝꯃꯤ꯫ ꯆꯐꯨ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯒꯦ ꯈꯪꯅꯤꯡꯂꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯁꯨꯔꯤ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯐꯨ ꯃꯈꯨꯝ ꯑꯗꯨꯗ ꯈꯖꯤꯛꯇꯪ ꯊꯤꯡꯖꯤꯜꯂꯒ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯆꯐꯨ ꯑꯗꯨ ꯂꯩꯃꯥꯏꯗ ꯎꯞꯊꯗꯨꯅ ꯌꯦꯡꯂꯦ꯫ ꯑꯗꯨꯕꯨ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯃꯥꯏꯗ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯅ ꯍꯦꯟꯅ ꯃꯥꯕꯨ ꯑꯉꯛꯄ ꯑꯃ ꯑꯃꯨꯛ ꯑꯣꯏꯍꯜꯂꯦ꯫ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯕ ꯆꯐꯨ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯄꯣꯠꯅꯣ ꯃꯁꯤꯕꯣ ꯈꯜꯂꯒ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯁꯨꯛꯅ ꯃꯝꯂꯕ ꯃꯩꯈꯨ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯩꯈꯨ ꯃꯄꯩ ꯑꯗꯨ ꯆꯥꯎꯃꯟꯈꯤꯕꯅ ꯃꯍꯥꯛ ꯇꯨꯡꯗ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯑꯃꯝꯕ ꯃꯩꯈꯨꯒꯤ ꯃꯄꯩ ꯑꯗꯨꯅ ꯌꯥꯡꯅ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯈꯤꯗꯨꯅ ꯂꯩꯆꯤꯜ ꯊꯥꯡꯂꯤꯕ ꯑꯇꯤꯌꯥ ꯌꯧꯅ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯃꯩꯈꯨ ꯃꯄꯩ ꯑꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏ ꯃꯊꯛꯇ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯩꯈꯨ ꯃꯄꯩ ꯑꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯊꯥꯅ ꯂꯩꯆꯤꯜꯒꯤ ꯃꯄꯩꯒꯨꯝꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯃꯤꯠꯀꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯉꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗ ꯍꯅꯨꯕ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯌꯥ ꯑꯗꯨ ꯎꯝꯖꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯝꯃꯤ꯫ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯃꯩꯈꯨ ꯃꯄꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯂꯒ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯑꯣꯏꯕ ꯃꯥꯟꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯁꯛꯇꯝ ꯁꯦꯝꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕ ꯍꯥꯏꯗꯅ ꯆꯥꯎꯏ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯆꯥꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯎꯕꯗ ꯉꯥ ꯐꯥꯕ ꯍꯅꯨꯕ ꯑꯗꯨ ꯃꯇꯨꯡ ꯍꯜꯂꯒ ꯍꯣꯠꯇꯨꯅ ꯆꯦꯟꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯤꯈꯤꯕꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯇꯤꯌꯥ ꯃꯊꯛꯇ ꯃꯩꯈꯨ ꯃꯔꯛꯇ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯝꯃꯤ, "ꯍꯤꯡꯆꯥꯕ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯔꯦꯜ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯏꯜꯂꯔꯣꯏ꯫" ꯍꯤꯡꯆꯥꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯉꯥ ꯐꯥꯕ ꯍꯅꯨꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯊꯧꯅꯥ ꯈꯔ ꯂꯥꯛꯄꯒꯨꯝꯅ ꯇꯧꯔꯦ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯗ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯍꯦ ꯍꯤꯡꯆꯥꯕ ꯃꯨꯛ ꯆꯥꯎꯕ ꯑꯉꯛꯄ ꯃꯤ! ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯅꯥꯗꯅꯣ? ꯅꯪꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯔꯛꯑꯣ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯆꯐꯨ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯨꯝ ꯈꯨꯝꯖꯤꯟꯗꯨꯅ ꯌꯥꯎꯔꯝꯂꯤꯕꯅꯣ?" ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯇꯤꯌꯥꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯃꯤꯠ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯇꯣꯛꯂꯒ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯀꯛꯆꯤꯡꯃꯨꯛ ꯆꯥꯎꯕ ꯍꯅꯨꯕ! ꯅꯪ ꯑꯩꯉꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯅꯥꯏꯅ ꯋꯥ ꯉꯥꯡꯂꯛꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕు ꯈꯨꯠꯁꯥ ꯑꯅꯤꯅ ꯅꯩꯈꯥꯏꯔꯒ ꯁꯣꯏꯗꯅ ꯍꯥꯠꯄ ꯇꯥꯔꯦ." ꯉꯥ ꯐꯥꯕ ꯍꯅꯨꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯤꯡꯆꯥꯕ, ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ? ꯑꯩꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯕꯤꯔꯛꯄꯅꯤ, ꯃꯗꯨ ꯅꯪ ꯆꯥꯎꯃꯟꯗꯅ ꯀꯥꯎꯔꯕ꯭ꯔꯣ?" ꯍꯤꯡꯆꯥꯕ ꯑꯆꯧꯕ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯩ ꯃꯗꯨ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄꯗ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯟꯖꯥ ꯑꯃꯗꯤ ꯄꯤꯕꯤꯒꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯤ ꯅꯪ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯈꯟꯖꯔꯣ." ꯉꯥ ꯐꯥꯕ ꯍꯅꯨꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯑꯗꯨꯕꯨ ꯍꯥꯏꯕꯅꯤꯅꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯈꯤꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯔꯝꯈꯣ." ꯍꯤꯡꯆꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯪꯉꯣꯟꯗ ꯃꯁꯤ ꯅꯠꯇꯕ ꯑꯇꯩ ꯄꯥꯝꯕꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯅꯤꯡꯂꯕꯗꯤ ꯇꯥꯖꯔꯣ꯫ ꯑꯩ ꯋꯥꯔꯤ ꯑꯗꯣ ꯅꯪꯉꯣꯟꯗ ꯂꯤꯕꯤꯔꯒꯦ ꯃꯤ ꯃꯆꯥ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯇ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯈꯔ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯗꯟꯗꯤ ꯄꯤꯕ ꯑꯣꯏꯅ ꯀꯣꯔꯤ ꯆꯐꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯔꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯀꯣꯔꯤ ꯆꯐꯨ ꯑꯁꯤꯗ ꯑꯀꯟꯕ ꯃꯟꯇ꯭ꯔ ꯁꯣꯟꯈꯤ, ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯠꯄ ꯃꯈꯨꯝ ꯑꯃ ꯈꯨꯝꯖꯤꯟꯈꯤ꯫
ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯍꯟꯅ ꯀꯜꯂꯕ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯣꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯕꯨ ꯍꯥꯞꯂꯤꯕ ꯀꯣꯔꯤ ꯆꯐꯨ ꯑꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯄꯥꯛꯂꯕ ꯏꯄꯥꯛꯇ ꯊꯥꯗꯈꯤ꯫ ꯑꯩꯅ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯟꯈꯤ, ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯅ ꯆꯐꯨ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯆꯍꯤ 100 ꯁꯨꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯃꯄꯥꯟꯗ ꯂꯧꯊꯣꯛꯄꯤꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗꯁꯨ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯐꯥꯎꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯆꯍꯤ 100 ꯍꯧꯈꯤꯔꯝꯃꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯆꯍꯤ 200ꯒꯤ ꯃꯅꯨꯡꯗ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯕ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯥꯛꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯆꯍꯤ 200 ꯁꯨꯔꯕ ꯐꯥꯎꯕꯗ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯆꯍꯤ 100 ꯑꯃꯨꯛ ꯉꯥꯏꯔꯦ꯫ 300 ꯁꯨꯕ ꯆꯍꯤ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯁꯥꯞ ꯐꯪꯂꯕ ꯆꯐꯨ ꯑꯁꯤꯗꯒꯤ ꯀꯅꯥꯅꯣ ꯊꯥꯗꯣꯛꯄꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯥꯛꯂꯕꯗꯤ ꯍꯥꯏꯅ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯈꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯅꯤꯡꯊꯧꯔꯦꯜ ꯍꯥꯞꯀꯦ ꯍꯥꯏꯅ ꯋꯥꯁꯛꯈꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯤꯡꯖꯕ ꯋꯥꯈꯜ 3 ꯊꯨꯡꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ 3 ꯁꯨꯕ ꯆꯍꯤ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯃꯤꯗꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯑꯩ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯋꯥꯅ ꯏꯁꯤꯡ ꯏꯄꯥꯛ ꯑꯁꯤꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯛ ꯌꯥꯝꯕ ꯆꯍꯤ ꯀꯌꯥ ꯑꯁꯦ ꯑꯩꯅ ꯑꯩꯕꯨ ꯆꯐꯨ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯅꯕ ꯋꯥꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗꯒꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯀꯣꯔꯤ ꯆꯐꯨ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯏꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯉꯣꯟꯗ ꯑꯩꯍꯥꯛ ꯑꯐꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯄꯤꯔꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯑꯩꯕꯨ ꯊꯥꯗꯣꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯦ꯫ ꯑꯩꯅ ꯃꯤꯁꯛ ꯑꯗꯨꯗ ꯍꯦꯛ ꯄꯤꯒꯗꯧꯔꯤꯕ ꯇꯟꯖꯥ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯈꯨꯠꯇ ꯁꯤꯅꯤꯡꯕꯒꯦ ꯍꯥꯏꯅ ꯍꯪꯒꯅꯤ꯫ ꯃꯍꯥꯛꯅ ꯈꯟꯕ ꯁꯤꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯂꯥꯏꯅ ꯍꯥꯠꯄꯤꯒꯅꯤ꯫ ꯌꯦꯡꯉꯣ ꯍꯅꯨꯕ ꯃꯆꯥ, ꯍꯧꯖꯤꯛꯇꯤ ꯈꯪꯂꯦꯗꯅ ꯑꯩꯒꯤ ꯋꯥꯔꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯣꯔꯤ ꯆꯐꯨ ꯑꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯅꯤꯡꯕꯒꯦ ꯍꯥꯏꯕ ꯑꯄꯥꯝꯕꯗꯣ ꯈꯟꯖꯔꯣ꯫ ꯉꯥ ꯐꯥꯕ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯇꯟꯊꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯤꯑꯣꯏ ꯑꯃꯅꯣ, ꯀꯔꯤ ꯅꯨꯡꯒꯤ ꯀꯣꯔꯤ ꯆꯐꯨ ꯑꯁꯤꯕꯨ ꯊꯨꯒꯥꯏꯖꯔꯨꯕꯅꯣ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯍꯦ ꯇꯥꯎꯑꯣ ꯍꯤꯡꯆꯥꯕ, ꯑꯩꯅ ꯅꯪꯕꯨ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯔꯛꯄꯅꯤ, ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯊꯋꯥꯏ ꯀꯟꯕꯤꯔꯣ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯗꯤ ꯍꯅꯨꯕ, ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯕ ꯍꯧꯖꯤꯛꯇꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯄꯨ ꯀꯅꯥꯅ ꯊꯨꯒꯥꯏꯕ ꯉꯝꯒꯗꯕꯅꯣ? ꯌꯥꯝꯅ ꯊꯨꯅ ꯈꯜꯂꯣ, ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ, ꯅꯪ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯅꯤꯡꯕꯒꯦ ꯍꯅꯨꯕ? ꯍꯤꯡꯆꯥꯕꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯋꯥꯍꯩ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯁꯤꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯉꯝꯈꯤꯗꯅꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯁꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯅꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯔꯦ, ꯑꯗꯨꯁꯨ ꯏꯁꯥꯅ ꯑꯩꯅ ꯁꯤꯖꯒꯗꯕ ꯃꯑꯣꯡ ꯑꯗꯨ ꯈꯟꯖꯒꯗꯧꯔꯤꯕ꯫ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛꯇ ꯄꯤꯔꯝꯈꯣ꯫ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ ꯑꯁꯨꯛ ꯆꯥꯎꯔꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯕ ꯍꯤꯡꯆꯥꯕ ꯑꯃꯕꯨ ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯀꯣꯔꯤ ꯆꯐꯨ ꯃꯆꯥ ꯑꯁꯤꯗ ꯃꯈꯨꯝ ꯈꯨꯝꯗꯨꯅ ꯌꯥꯎꯔꯝꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯠꯇ꯭ꯔꯣ? ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ
ꯌꯥꯝꯅ ꯏꯉꯛ ꯉꯛꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯍꯣꯏꯅꯦ, ꯑꯩ ꯀꯣꯔꯤꯒꯤ ꯆꯐꯨ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯅꯤꯅꯦ, ꯅꯪꯕꯨ ꯎꯍꯧꯗꯕ꯭ꯔꯣ? ꯉꯥ ꯐꯥꯕ ꯍꯅꯨꯕꯅ ꯑꯃꯨꯛ ꯈꯪꯁꯟꯅꯗꯕ ꯁꯥꯔꯒ ꯈꯨꯝꯃꯤ, ꯑꯣ, ꯇꯁꯦꯡꯅ ꯑꯩ ꯃꯁꯤ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦ꯫ ꯀꯣꯔꯤ ꯆꯐꯨ ꯃꯆꯥ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯈꯣꯡꯅꯥꯎꯕꯤ ꯐꯥꯎꯕ ꯍꯥꯞꯄ ꯆꯜꯂꯣꯏ꯫ ꯅꯪꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯁꯥ ꯑꯗꯨꯕꯨ ꯆꯐꯨ ꯑꯁꯤꯗ ꯄꯨꯜꯂꯞ ꯀꯔꯝ ꯍꯥꯏꯅ ꯍꯥꯞꯄ ꯆꯟꯗꯧꯔꯤꯕꯅꯣ? ꯑꯩꯅꯦ ꯃꯁꯤ ꯊꯥꯖꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ꯫ ꯅꯪꯅ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯎꯠꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯗꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯔꯔꯣꯏ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯄꯪꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯑꯊꯥꯕ ꯃꯩꯈꯨꯒꯤ ꯃꯄꯩ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯂꯝꯕ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯦ꯫ ꯃꯩꯈꯨ ꯃꯄꯩꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯑꯄꯤꯛꯄ ꯃꯄꯩ ꯑꯃ ꯁꯦꯝꯂꯦ꯫ ꯑꯗꯨꯒ ꯀꯣꯔꯤ ꯆꯐꯨ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯇꯤꯌꯥꯗ ꯃꯩꯈꯨ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯆꯐꯨ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯣꯔꯤ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯆꯪꯂꯕ ꯃꯇꯨꯡꯗ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯣ, ꯃꯤꯅ ꯍꯥꯏꯕ ꯋꯥ ꯌꯥꯝꯅ ꯊꯥꯖꯒꯟꯗꯕ ꯍꯅꯨꯕ ꯀꯛꯆꯦꯡ ꯃꯥꯟꯕꯣ! ꯍꯧꯖꯤꯛꯇꯤ ꯅꯃꯤꯠꯇꯨꯅ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯆꯐꯨ ꯃꯆꯥ ꯑꯁꯤꯗ ꯆꯪꯕ ꯏꯔꯥꯏ ꯂꯥꯏꯅ ꯆꯜꯂꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯥꯖꯔꯕ꯭ꯔꯣ? ꯌꯥꯝꯅ ꯁꯤꯡꯕ ꯉꯥ ꯐꯥꯕ ꯍꯅꯨꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯉꯁꯥꯏ ꯆꯐꯨ ꯑꯗꯨꯕꯨ ꯈꯨꯝꯂꯝꯕ ꯃꯈꯨꯝ ꯑꯗꯨ ꯈꯨꯜꯂꯒ ꯍꯥꯟꯅꯒꯨꯝꯅ ꯆꯦꯠꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯌꯥꯎꯔꯤꯕ ꯀꯣꯔꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯈꯨꯝꯖꯤꯜꯂꯦ꯫ ꯉꯥ ꯐꯥꯕ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯣ ꯍꯤꯡꯆꯥꯕ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯆꯍꯤ ꯆꯥ ꯀꯌꯥ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯗꯒꯤ ꯀꯟꯕꯤꯕ, ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯊꯥꯗꯣꯛꯄꯤꯗ꯭ꯔꯕꯗ ꯑꯩꯅ ꯅꯪꯕꯨ ꯅꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄꯤꯕ, ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯕꯨ ꯅꯪꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯟꯅꯤꯡꯉꯤ, ꯀꯗꯥꯏꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯕ, ꯅꯕꯨꯛ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ, ꯅꯪꯗꯤ ꯀꯣꯔꯤ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯣ, ꯑꯩꯁꯨ ꯅꯪꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯂꯪꯊꯔꯒꯦ꯫ ꯅꯕꯨꯛ ꯐꯠꯇꯕ ꯅꯪꯗꯤꯅꯦ ꯃꯁꯤꯗ ꯂꯩꯕꯅ ꯃꯇꯤꯛ ꯍꯦꯛ ꯆꯥꯕꯅꯤ꯫ ꯄꯨꯛ ꯐꯠꯇꯕ ꯍꯤꯡꯆꯥꯕ, ꯑꯩꯅ ꯅꯪ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯔꯕꯥꯟ ꯑꯁꯤꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯂꯥꯛꯆꯕ ꯑꯩꯒꯨꯝꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯑꯃꯨꯛ ꯊꯨꯔꯕꯗꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯪꯒꯤ ꯆꯐꯨ ꯑꯁꯦ ꯍꯥꯡꯗꯣꯛꯂꯨꯅꯨ, ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯑꯃ ꯌꯥꯎꯕꯅꯤ ꯍꯥꯏꯕ ꯌꯥꯅꯕ꯫ ꯏꯆꯝ ꯆꯝꯖꯔꯕ ꯑꯩꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯪꯕꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯔꯒ ꯊꯥꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯍꯥꯠꯀꯦ ꯍꯥꯏꯅ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅꯕ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯤꯕ ꯀꯣꯔꯤ ꯆꯐꯨꯗ ꯌꯥꯎꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯁꯥꯞꯀꯤ ꯃꯟꯇ꯭ꯔ ꯌꯥꯎꯔꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯗꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯤꯡꯕ ꯁꯥꯔꯒ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯦꯝꯂꯛꯏ, ꯍꯦ ꯉꯥ ꯐꯥꯕ ꯍꯅꯨꯕ ꯃꯆꯥ, ꯅꯪꯅ ꯆꯐꯨ ꯃꯈꯨꯝ ꯑꯁꯦ ꯂꯧꯊꯣꯛꯇꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯄꯤꯕꯤꯒꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯣ꯫ ꯉꯥ ꯐꯥꯕ ꯍꯅꯨꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩ ꯃꯗꯣ ꯇꯧꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯇꯧꯁꯤꯟꯅꯕ ꯅꯇꯥꯠ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ, ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯍꯤꯡꯆꯥꯕ ꯑꯃꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯋꯥꯅ ꯂꯩꯔꯝꯕꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯑꯩꯉꯣꯟꯗ ꯃꯅꯥ ꯃꯊꯨꯝ ꯄꯤꯗ꯭ꯔꯕꯁꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯋꯥꯈꯟꯗꯨꯗꯤ ꯈꯟꯒꯅꯨꯗꯅ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯍꯥꯠꯂꯒꯦ ꯍꯥꯠꯂꯒꯦ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯑꯩ ꯁꯤꯅꯕꯔꯣ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯔꯤꯕ ꯑꯁꯦ? ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯊꯥꯏꯅ ꯒ꯭ꯔꯤꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯈꯤꯕ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯗꯨꯗ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯇꯥꯎ ꯍꯤꯡꯆꯥꯕ, ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯒ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯌꯦꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯧꯈꯤꯕ ꯋꯥꯔꯤꯗꯣ
ꯑꯩ ꯐꯖꯅ ꯂꯤꯕꯤꯒꯦ, ꯃꯨꯟꯅ ꯅꯅꯥꯗꯣ ꯁꯦꯡꯗꯣꯛꯂꯒ ꯇꯥꯎ꯫ ꯃꯁꯤ ꯍꯥꯏꯔꯒ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ 5ꯁꯨꯕ ꯏꯄꯤꯁꯣꯗꯀꯤ ꯋꯥꯔꯤ ꯂꯣꯏꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯁꯨꯜꯇꯥꯅꯥ ꯁꯦꯍꯔꯥꯖꯥꯗꯦꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯜꯇꯥꯟꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣꯏ꯫ ꯑꯗꯨꯅ ꯁꯦꯍꯔꯥꯖꯥꯗꯦꯅ ꯁꯨꯜꯇꯥꯟꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯍꯤꯡ 1001ꯒ ꯁꯨꯞꯅ ꯑꯃ ꯆꯨꯞꯅ ꯂꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯍꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫